Inis Pauda Ming Tabri Sumbu Yamnam Anurada de Bine Kono Crimsari. Housing Maro Eba Pauda Saiton Watalambida Labuta Low Subinupi Amakuki militants and Nanomai Kapsala Padapan Badagile Kitre. Manipur intensive heritage start Chanana Balangana Kumna Honeri Haina Raza Savage MP December Sanazavana Pondokre. Fifteen Finance Commission na Manipur ge Chakatharangi Lupa Kro Lisangama Hena Thadarakadaba Adu Lupa Kro Chamanga Hena Miam the Pangandri Haina MPCC ki President Kemega Chandra Pondorakle. Doinana Pakistan bomb Pokaibada Miyakal Manga Siri. House of Pausan and Bizari. Bisnupur district Kumbi Kandrage Manung Chanalaiba Saiton Watalambida Labukta Lok Subanupi Emangasikoke Kulai Pibus and no make up Salapada Lake Hidre. Taudogadung Asu Ayuk Pung Taramakairam Tabada Watalambi Lokonda Tabuk Sudingaida Lokold Aduga Nangana Laiba Dampi Reserve Forest Ranski Chingtak the Gekoke Malinten Singnakum Tadak Lakan Nomai Round Kaya Machan Kangdana Kapsalaki. Nomai Kaptuna Etek Toropa Aduda Mapamba Tabuk Sudana Laiba Miamba Adu Tawai Hingna Bachenaki. Kuki Kulai Piper Singna Nomai Kaptarapa Aduda Mapamba Aduda Laiba Mahare Zemenki. Maike Degisu Handuna Kapke Adubo Paukomduna Laibi Nupi Amadi Nomaina Panduna Todok Topam Adumakta the Lake Hidre. Laibuktiba Taudoka Duda Lake Drabanupi Ado Saitona Grand Pansai ke 1 number 6 Watalambi Dage Sapam Sophia Jahikumapanda Mapureva Sapam Diana the Kawi Haide. Taudok Topampa Duda Bisnupur District Police ke SP na Luchingba Ahenpa Timson Lake Amaram Dangasagi Taudoka Aduda Lake Drabi Sophia ke Asiba Haksanga Houseksu Station da Laiba Saitonda Laiba BSF ke Kamta Miamna Pusinduna Makoi Laina Kuki Singna Mitamba Halan Banina Mihapa Kuki Kulai Piper Sing Putok Triba Pauba Asiba Sungsoi Lausu Lauroi Aduga Putopasu Yaroi Haiduna Tamki Houseksu Todok Topampe area da Ahenba Security Force Amadi Kunangakpa Sing Laktuna Lady Loinana Kumbi Assembly Constituency ge MLAS Prem Chandrasu Mapambadu the Laktuna Miam Amadi Security Officers Singa Wadi Sanari Panbayabadi Ngasi Lake Kidrabi Sophia Asi Apikpa Macha Home Lehori Loinana Maki Mapura Vaso Tector Tauduna Imam Puribani Nihat pa putok pilo, nihat pa putok pilo ay di sini. Angang sige lagi driven nupi sige angang kya le re Angang nupi ama nupani nupi ahan. Oh, sina nupi ahan sina nupa ahan yai ma mata yai ma. Sina atomba ay napamili sina nupa adu so. Nupa ani nupi ama. Si mama ya Manipur State Legal Services Authority Masalsa ke Executive Chairman and National Legal Services Day 2024 के Manung Channa Legal Awareness Program Outreach Camp Capacity Building Program ne chingba kya pangthong na ba poktak pirap gi matung ena District Legal Services Authority Imphal West ne sinduna National Legal Services Day 2024 Kamba commemoration the program for the legal aid clinics pangthokrai DLSA Imphal West Pararagant volunteers, PLVs, penant lawyers, front office staff, dedicated mediation center, Amadi LADCs, Imphal West Singe, Oiba Thorampa Adu, Cherapkot Complex ke front office room, DLSA Imphal West Pangthokibani. Tharom the district and session judge Imphal West come chairman DLSA Imphal West, Yungkamp Rothar. Chief Judicial Magistrate Imphal West Come Secretary DLSA Asam Taring Kumari Devi Judicial Staff Ambagi Member Singh Penant Advocate Asine Chimbakasu Saruyaki Manipur ki lai harauba asi intensive heritage star chananaba lengana kana honari haina Rajya Sabha ge MP le sambasana zakwana phondokre wapoma singase Manipur University of Culture and Sinduna Manipur State Film Development Society
MSFDS के ऑडिटोरियम हॉल दा नुमिनी चुमना चटगदबा अहुम सुबा इनाथ हाइना मिंथोंबा कलसकम लिटरली मे 2024 हौदोबगे थरुंगा मरी लेना फोंदोखिबने तरोमदुदा राज्य सभा एमपी लेसन बसना जवा मणिपुर यूनिवर्सिटी ऑफ कल्चर के वाइस चांसलर प्रोफेसर पाउनंग कोनेंद्रो अमदे renowned filmmaker and cultural personality Aribam Sam Sarmana athoiba mitunglen sing oina sarugakhi Rajya Sabha ke MP lesan basana jobana makataraduna Manipur ase hiram kyada malinge mafam kyada ke sotarabasu sana khonaba amadi culture dadi kanabusu ke palaite amadi Manipur ke culture ase chakhonaba honabada tampa ke culture khak represent tawraka chakhat pa yaroi lamdam pa asada leiriba yellow puraba khudimak yokhat pa change Jengamadi tampake culture ase Manipur ge culture ni loinana pikraba Manipur ase chahi lising mangage puari leiraba lamdam amani haina parliamenta puthokibasu leire Malinge miyamna khangnariba polo masana ase haudokiba ase lai hakdaktagi paraga chahi lising mangaga chamaga kumari suraba masana amani masana ase Manipur dage haudokibane adampo nama atopa state singna makhoige Leramdaba puari kaya lehelangnaba honai Aikhogina chahi chama leramba puari adu yankhaida handahanaba honai hane suphongdokhi Aikoi artist singi luba nanba phajaba phogolon adege aikoi pungjeiba oja pungjeiba singi pung cholo makhona ga pung cheraga chap manana ko koyet lang thol pagi ga tawdo ekta moidi kari no moina khalga sat aduna nei sai atei atei dai koina khara sotana su culture amasung aikoi sana khona gadi Manipur na kigada bam to leite nei hajiri ngasi ayu Andhra Police Station na konba Pauro Pata Lauga Yaikibage Saru Pudit Manungda Mioi Ama Maina Sartek Laga Siduna Leram Le Hairi Siduna Leram Laba Mioi Adu Kanano Kadai Dagino Haba Hosupabke when a dim Masamam Kangbangam than a lady Luinana Togdok Topampa Mapamada Andhra Police Tempa Amade Forensic Science Gate Tempa Manalagtana Yang Senkre Hairi Sayi kudingi pangthoktuna lakpa hiyangai thage ningon chakopage tharampa mangasi haibong pokpi apunba naharonte association na sinduna haibong pokpi khunge community hall da hallo oiraba chakop wasat pangam satraba ima ibel da amade nauna mapuroiba kaina khrabi mausingda ngamjaba khudon porpiduna ngasi nungsi sanana hingminana bage pandamda chakopage tharampa thokre tharamba aduda Larent Kabi Lamsang Sanjembam Yauna Payingi Kungi Ima Event Sing Yauna Haibung Popi Kunda Community Ge President Hawam Bubent Amadi Naurempi Iboyama Sarugyaki Ningon Chakoboge Tarampa Aduda Sarugiyakiba Haibung Popi Apunba Naharoni Association Ge President Koirak Pump Broken Up Pongdorak Pada Ningon Chakoba Asi Ekoi Maitege Oinadi Yam Namaru Eba Festival Amani Masi Ekoigatana Thana Yadraba Aikuina Hingli Makai Adam Lahorakadaba Kumai Amani Luinana Hosaki Matamda Chakoboda Kudon Pot Pipigilam Gentana Riba Asi Thadoktuna Nungsi Sanana Liminanaba Hauba Hautaba Tidana Ima Event Singbo Jagsara Ama Chaminabagi Pandamda Ngasigi Chakobagi Tharam Asit Sinbani Loinana Makatana Su Sinba Ngamnaba Honazagi Haina Supongdoki Fifteenth Finance Commission na lamdamba asage chakotharange thadarakadaba sampam kya local body singki mikal pangthok tabana sampam singka ado thadaraktana laikre BJP ge double incident lenga lakpadage miyam na phangadaba sampam kya phangandana chakotharange oiba thabaka amata state asida pangthoktana laire haina Manipur Pradesh Congress Committee ge President Kaisam Megachandra na phongdokre Ngasi BT Rotalaba Congress Babanda Pangthokiba Paugi Mipamba Amada Wapam Sing Asi Pondokladuna Megachandra Nahai Lamdamba Sigi Chakotharangi Oiba Sampamba Kaya 15th Finance Commission na Lokendo Body Ohum ADC ULB Amadi Panchayat Ge Miyoi Singda Matam Matangi Oiba Sampam Thadaduna Lamdamba Tuge Oiba Chakothorang
tawgadaba adu state chigi oinadi hariba lokenda body sing asagi mikal pangthok taba asina champam sing adu thadarak tabana maram boiduna chakotharangi oiba thabaka amata paika pangamdre India pumbagi oina geographical amadi population ge yenglaga state kudimakke thadagadaba santang manana yelakpa adu Manipur ge oina di phangba ngamdre measure share phangliba local body ahumge phangadaba sampam sing direct flow amada phangandre kumjali singani kunithoi ge october darukta lokenda body singge mikhal ge matam loi khrabasu ngasai phawa mikhal pangthopage miyang ka amata udri matang koina pangthoktana lakpa asi chahi ahumga thama pane asi mikhal pangthopio haidana loken body ahumge miyot singna guest tawraga lady loinana Manipur da thokleba violence asina miyam thabak phangdabage awaba amada leiriba matam asida lemna pirakpa sampham kaya miyamda phangandriba karigino 15th finance commissioner lupa crore lesanga mai hena Manipur da chakotharange thadarakadaba adu lupa crore chamanga hena miyamda phangandre masida natna singe mafam singe oina lauthokiba package mayampa adu hojik phawa sel thadoktana thamlaga working committee ama samjilaga luttauge tawrakliba asi yaningde haiba wafam phongdokladuna Mega Chandra Makataraduna High Manipur Miyangi Lifeline Oiriba National Highway 3 Asida Maram Laitana Blockade Chataba Amadi Miyam Pre Movement Laitaba Asina Maram Poraga Pochegi Mamal Wankhalakliba Asi India Ge Atai National Highway Gumna Manipur National Highway 3 Asisu Quality Lainaba Henba Sempam Kumzali Sangani Kuntrukta Ge full implement Tawgata Riba Substantive Finance Commission Ge Nauna Kalaba Substantive Finance Commission Ge Chairman Amadi Timna State Singda Chalaga recommendation Lobogom Manipur Gisu Political Party Sangi recommendation Tawada Congress Party Ge Mehut Singna Chairman Memorandum Ama Pisang Kray Loinana Manipur Gi Ladiba Kudong Sadaba Conflict Sing Asiga Mari Lainana Yum Soklaba IDP Singda emphasis Piraga Makogi Yum Saba Resentment Taunaba Compensation to Piba Hainesu Tuxan K Heidi Election Tawgabati Sahi Mariga Tha Mari 15 Finance Commission the Piriba 1,000 crore only for the local bodies Si paisasi amta lawa yaroi hauzik su pidre sahi ani pidre amadana sahi hum pidre amadana sahi mari pidre aduna marbo ekanda si paisase si gi resolution sin lokthok ko su yaroi try di tawru bani pasigi paisase is attempt to loot Ngasi Tolengkont Kasada Pokiba Lekedraba Oza Kangabam Kalachanda Babugi Maramda Iba Layo Kraba Kangabam Kalachan Babu Koba Buklet Pongba Amadi Patopa Thoramba Kangabam Santikumar Singha Retire ICSK Sangai the Pangthokre Politel da Leba Oza Asige Machanupa Kangabam Santikumar Singage Sangai da Pangtokiba Mapa Ibongoge Lai Tabak Numika Marilenana Oza Ingudamp Binona Bugleda Seponke Bugleda Sige Aibana Kabi Toksom Bishonata President Naharon Koridon Siluba Samp Lakipur Aduga Putokpana Naharon Koridon Silub Assam Lakipurne Tarangi Manung Channa Lekidaba Oza Asige Damakta Minute Amatumina Leiduna Ikai Kamnaba Udki Tabisagi Miyank Makada Bhutan All Sport Games Federation Amadi South Asian All Sport Games Federation Amasung International Wushu Sancho Federation Sinduna Mathang Sahi Lisangani Kumanga gi January gi Tank Maridagi Taruk Phauba Bhutan gi Fonet Solingda Pangthokadaba FIP International Games da India Tip da Saru Yarunaba Kangalaba Manipur ge Sanarishingna Chaliba Sahi Lisangani Kunmarigi Lagliba November ge Tang Taramanga Phaugi Manungda Marilene Bache Sangsing International All Sport Games Federation Natraga NEI All Style Martial Arts Self Defense and Sport Association ge Singzamaida Labor Office da Lagtuna Pishinaba Haina
IAS GF के जनरल सेक्रेटरी JM Sipu NG Jit Kumanjana Thadorpa Cherolamana Kangalagli Yalomi Kanbalumna Sinduna, the idea of Manipur, its historic and evolution, the highway hidamda, Numini Timness Atakadaba seminar Ama Palace Compound the Labor, Iboyama, Sumanglila Sanglan the Bangtokre, Taramatuda Manipur University, History, Rate Professor, Naurem Zoikumar, Yalomi Kanbaluke, President Angom Block and Meitei, Huyen Lapauge, Columnist, Soibam Indrakumana, Toba Mitunglan Sang Oike. Taramaduga Marilenana Yalomi Kanbaluke President Angomba Lock and Maite na Pongdoropada Ipuda House of Teneriba Kudung Sadabake Asi Matokaramna Aikoi Masent Tenagane Yalomi Singi Oiba Asengba Haurakbage Wadi Ado Hauraklibatungi Miron Singda Mayak Sena Kanganabage Pandamda Asigumba Toramba Sepang Topani Asengba History Amagi Saktam Tungi Mironda Henesengna Lehonaba Honabada Aikoi Apunbagi Pangan Sagarpa Amachangi Haibasi Kaminasi Asengba Saktam Lehonaba Ngasigi Topic Asida Irapa Pepper Senka Patoktuna Book from the Lairiko Oina Putoka the Ribane Pepper Senka Asi Preview Tauraka Akanga Ahishingi Member Amasemlaga Makuiga Tanarapang Matunda Lairiko in a Pongani Boarigi Tankakta Chehi Chambri Mukta Ngairiba Propa Amana Changlaka Makoigi Lamni Hana Klemtaropa Asilabak Tibani Makoina Ngangliba Aranba Sing Ase Asangba History Ama Putoktaviya de Haibaki Nungi Oiba Wakalonda Akanga Ahigya Kauduna Masigumba Seminar Asema Pungpana Pangtokpade Nakalomaramda Mizorangi Chief Minister na Manipura Amati Masiga Tangnariba Lebakharigi Lam Majet Lautoklaka Makoigi Status Semgane Haina Tangkiba Wapam Adulaibak Tibani State Langangna so Munna Kanbiraga Topam Tokpa Matokto View Tumina Ying Duna Lebigano Mizorangi Chief Minister Ge Haigaliba Mangaka Ase Namthabiyu Haina Lengake Puning Chingsilakli Tabiriba papers in she akoi review tabili review tor matungda akoi akhanga hisi akoi editorial board samjagani aruga documentation based only evidence proof law daba kanan ta koi hapsrai aruga oza guruji akhanga hi mayam akoi bamsi de biriba mayam tana zarkanda akoi lariga si phung jagada bani Universal Friendship Organization UFO ge makada nongpok ngangnaba hangdona thamliba nongpok pana tengol lakpa loisangka ithampa moirang purel ge ngamkhai ngangleba UFO maitei la loising gi damakta yaripo bisnu naha Youth Federation of Women's Wing group ke ima event singna nomade changtabe yadraba asa athak sing ka amade seloina lupalisanga maga chahum mateng pangkhrei Mateng Bangba Aduda Sarugia Kibi Amana Hai Maikai Asomda Ladyba Kulngakpa Senka Asebolandamba Asagi Miamna Angamba Mateng Karakara Pangbi Upongdoke Tengbang Piramba Adugida Malta UFO Central Committee Ge Maikai Degi Ikai Kumnabakaloinana Tagapa Pongdoragle Mamang Tha November Ge Tangkunmang Adage Hauduna Tha Asige Tangka Humpoba USA Ge Colorado da Pangthokiba Under 19 World Boxing Championship 2024 da 54 kg weight category da silver medal Lauraklaba Naran Saina Mayai Lekai de Toksam Singajet Amati Toksam Ongbi Renuka ge Machanupi Toksam Supriya Chaitara Nipanbo Naran Saina ge Tunganba Lupsingna Ngase Taramna Okre UNDC Elsa Seba WDA Naran Sainana Kusamnana Senduna Naran Saina Irema Image Laibungda Ngase Pangtopa Taramna Opage Tharamda Morang Assembly Constituency ge MLA TS Santi Morang Police Station ge OC Rajent Kanganba Singer Tapta Boxing Federation of India ge National Technical Official Al Sunina Athiba Mitunglen Aina Saruya ke Tharamada Salva Madan Lauraklaba Toksam Supriya da Lengyan P Momento Amadi Buket Piduna Ikai Kamnabod K. Tharamda MLAT as Santina Pundura Kibada Supriyana Naransena Amadi Imalebaki Mingchata Purapa Ngampa Chokto Saningaine Matung da so Miamna Angamba Mateng Pangduna Magbo Hena Honabangam Nabatona Happy Se Haike
Thoksom Supriyana Makutaramna Opiba Aduda Naran Sena the Ladeba Lupkiabo Tagatba Amadi Nungaiba Pundo Kibagaloinana Mahaki Tungi Punsida Imalebake Mingsata Purakpada Kana Honakigani Haike Ningsang Bayai Thoksom Supriya 5th National Junior Girls Boxing Championship 2022 gold medal Lawatan Best Boxer Asian Boxing Championship 2022 silver medal Amand Jordan 2022 silver medal Amadi Khelo India 2022 so gold medal Laura Krabane Milanda Asampa Amadi Maipagilam Sang Makada North East Academy Falratal Nat Sinduna Mitay Mayek Tambi Takpi Bage Tharampa Hodokre Tharampa Academy ke Principal L Nandikishore Singha Serampe Harazi the President Milan Assam Thangzam Brosend President Maipa KSH Azit Singha as Dhanaraj Na Dais the Pamke Tharangamari Lenana Serampe Harazina Haikibada Ekoi Imalonta Amasung Mayeka Ase Kangrabaya Daba Tanka Kamba Yorakle Aduna Housekis Kundatam Liba Angang Singna Tungidama Kalaga made a Mayeka Tamnaba Honaba Matoktai Haike Thangzam Brosena Aikogi Imalonta Assam Sarkane Associate Official Language Oina Losang Krabane Aikoina Imalonta Amasung Mayek Kangnaba Honaba Matoktai Haike Nandakishore Singana Milant Asampa Amade Maipana Imalonta Amasung made a Mayeki the Magda Lodi Batodanga se Asamgi Manipuri Kunainas Singtaduna Loiba Naida de Batodangni Aduna Aikoina Su Imalonta Amasung Mayek Chokhanaba Honamine se Haike Ngasige Takbitam Bibagi Todang Mina Kumarina Lobiki International Committee of the Red Cross Ke Matenga Loinana National Headquarters New Delhi Amadi Indian Red Cross Society Manipur State Branska Kusamnana Sinduna Hokiba Tha Sige Tang Taruktage Hauduna Indian Red Cross Society Manipur State Branske Office Tanganta Bazar MC Avenue Ke Conference Holder Numit Marini Jatharapa Emergency Response Capacity Building Workshop Ngasilation Kray Loisan Bagi Tharamda Indian Red Cross Society Manipur State Branch Vice President R.K. Nimai Retired IAS Amadi International Committee of Red Cross ICRC Regional Delegation for India, Nepal, Bhutan and the Maldives New Delhi Moment Cooperation Coordinator Dr. Pradak Borkarna Athoba Mitunglan Senko Oina Sarugya K. Loishan Bagi Tharamda workshop Aduda Sarugya Kiba Manipur Gi Tokan Tongamba District Singdake Lakpa Red Cross Ke Volunteer Kulumdoida Certificate Sing Suyan Thoke. IRCS Manipur State Branch Ke Vice President R.K. Nimaina Pundura Kibada ICRC Na Toina Volunteer Singda Training Kya Simbitana Volunteer Singda Capacitate Toba Asina State Branch Asina Miyubige Seba Hena Mapung Pana Tobang Amale Haiki Dr. Prarata Brakana Pundor Kibada Malengi Oina Humanitarian Service da Kwaitiki Chauba Society Amada Volunteers Oiba Pangbadi Sautok Saningaine Adubu Miyuba Kunagi Seba Taunana Bagidamata Asagumba Training Asi Yamna Maru Oi Volunteers Singna Katopa Amaga Loinana Honabana Hena Mapung Pabangam Gadaribane Hainesu Sadugiari Besinge Puning Tawake Association of Healthcare Providers India API Northeast to na ahanba oina impact of climate change on the human health haiba hiramda conclave pangthongnaba semchare haina first Avicon Northeast to 2025 ke organizing chairman ke h palena phongdoraklei Hiramasaga Mari Lenana Ngasi Lampenda Laiba Indian Medical Association ke holda pangtokpa paugi mifamba amada mahangna hai Hausik Malingbi Oina Mausage Khalgi Phibam Kaitharakpana maram pho oiraga mioi batanatana lengli paliba khudimak hingba ngamlore debage phibam pa ma lakpagi akiba ama leiriba asida aikhoi mioi bana Kaitharakliba Mausage Khal ase kalhonaba aikhoi khudimak masage phibam ase khangbatangai phadabagaloinana thabak toba mathautai Masige Wakalonta Asagaloinana Lamdam Asage Healthcare Service Provider Singna Haukiba Chahi Lisangani Kulda
API Manipur chapter ase sangkheba ka loinana tonga tonga ba thabak tawba haurakibani Mahana Makataraduna High Association ta asina sangsalak patabag tawrang bisaruka ma oina lakadariba sahili sangani kumanga ge February ki tang tara mangada hanba oina mahosagi khal kaitharakpana miyoiba khunai ge haksangda oiraklipa akaiba kya sing asidege ngakthonaba North East India ge miyamda awareness piduna mahosagi khalbo ngak senduna thamnanabage pandamda hariba conclave ase pangtokadaribane Conclave asida expert kayana tongan tongan ba kanarabo wafam kya thamgani amati panel discussion na chingba pangtoktuna masidagi laurakpa recommendation sing adu mari lainaba singa thagane phongdoki paugi mipampa adugi manung channa association healthcare providers India API North East Tugi website so launched okay part of the corner koi happy na tangil laga sigi awareness si hana kamong sige da awareness is the vaccination of this disease and so in hygiene bada sige awareness level ni pung ke awareness level ni masi ngak thok masi ngamni heal to ngamni corrective measures ngamni have been kaza bani na hojebani Pakistan ke Quetta railway station da bom pokai bagi thawdokta lamitara mari yauna mi manga sede nipuna sokre Quetta ke senior superintendent of police SSP operation Muhammad Balars na haikibada lamitara mari yauna mi manga sede habase sengle passenger mayam ama platform da ngaiduna ledingai da Quetta ke Manda railway station da pokai kibani CCTV footage da utpada platform da haksang sing adu ichai china ta duna lei station gi kubliba mathak sing hamdoke sogliba sing ge manung da kharagi de phibam lori pokai kibagi maram thizale haide Pakistan gi mafam kya da terrorist attack toine chathare Peshawar bound express na station thadoklam dai da pokai kibani thawdoka do Baloch Liberation Army na makoina chathabani haina claim tawrakre Jafar Express passenger train da tongliba lami sing da target tawduna etega du chathakibane haiki thawdoka du da railway infrastructure sing manganta hangkre haide National Socialist Council of Nagaland NSC and IMG Izak Miba faction ga United Gamenga siswaya ge yanakiba chehi kudaret suraklaba phawbada waroi purakpa ngamdana leiriba asida NNC and IM na haikibada lisangani taramanga da tawnakiba agreement adu sentana yadrabadi amohana khulai pairaga India ge mayokta thabak lokhalagani lamai manga panba General Secretary Twingam Leng Muibana Kuyek Biba Warolna Hairi ceasefire agreement adolescent Machamapan Marfudra Tareta Kuyek Pinakibada Yaukiba Muibana Pondo Kibada Lisangane Taramangage August Kitang Honge Framework Agreement Adu Santana Ikai Kumna Trabadi Kulai Amak Pairagane Haukiba Thada NNC and IM Gilusang Basing Amasong Santa Ke interlocutor AK Mishra ga Delhi da round khara wari sana khrabane Naga Loop Tarek ke umbrella body oriba Naga National Political Group kasu Central Government ka wari sana khrabane Haukiba Cheol da NNPG da PG na makoi ga lisangane taratre ta khuyake pinakiba agreed position da yumpham oiraga sahi asida Naga Accord so finalized tawnaba Santa da taksan malai khrabane NNC and IM amasung unit gaminga gi marakta yanakiba aduda separate Naga flag amasung constitution ge wapamna apamba oire haire finally step ki damakta third party intervention ge wapamba ama moibana suggested tawki haire hauzik sanabagi pau bizidi All Jiribam Sport Association SAS in Sinduna Jiribam High Secondary School ge Sanapungda Sanariba District Level Mini Boys 13 years and below tournament 2024 ngasi sanikiba match ta KMYC amadi SP and Waishina goal ahum sanaduna draw oiki hayengi match pung ahum taba matamda Oriental Club ka CKC ga sanagani Housing Arabada Maroiba Pao Manipizari
Saiton to Watalambida Labukta Low Subi Nupi Amakoki Militant Singna Nomai Kapsalapata Pan Badiki Lake Hidre. Manipur gi lai harauba intensive heritage star chanana balengang na kumna honari haida Rajya Sabha ge MP le sembasana jobona phondokre. 15th Finance Commission na Manipur gi chakotharang gi lupa crore lisanga mehana thadar kadaba adu lupa crore samanga hena miamda phangandri haina MPCC ge president ke mega chandra phondoragle. Loinana Pakistan da bomb pokai bada miyoy kumanga sire. Image PAODAM ngasagide matang sida loisare miyeng tabi basangbo amaka na khuramjare.